Citizenship Amendment Bill gi matangda mipum tingna khaminanaba bill asida kari yauribage haibasi nainaba changi haina Education Minister TH Radheshyamna CAB gi matangda pangthokpa ASHE ba changdamnabagi mana yenthokpada phongdokre. Center na Citizenship Amendment Bill nauna mukchana hanaba honarakpabu yaningdaba phongdoktuna NEFIP amadi manpack ki meeting makhada khwairaman ima kaithel amadi temporary market set ki kaithel fambi singna wakan mifam chathakre. AMSU nasu CAB gi mayokta kaisampata wakat mifam famlaba matung khongchat amaga loinana governor da memorandum ama pisinkre. Makhatana khongchat chatnaba honabada police ka chawna muknaba thoki. Manpack na Manipur pumba pung 19 ge total sa download thokrabasu lainga ke loisang amadi mahai loisang pumnamak mahausagum hangduna mathau tohanaba mari leinaba department gi makok thongba sing amadi deputy commissioner sing da khangan kre. MPCC ki khuthang chara henba ngasi loisilagani naga pisa code amadi CAB gi matangda BJP na luchingba state government asina karimata haidana laibasi karigino haina Congress party na amuka suhangkre. Manipur ki chakiba hanage chief minister oibu bina luchingba Congress ki mihut singna lakliba November kunda jantar mantar da wakat khonjang singadori Prime Minister amasung Home Minister unabagi tanja fangdaba si yamna laibak thibani haina oibu bina fangdokre. Imphal East ki kairaw amadi langdum ge koibada lariba khul singh gi khunja singna kokomi gi meeting makhada naga pes chok ki waroshinna Manipur sokpa yaroi haina checksin wakat mi fam kre. Jiribam gi Babuparada laiba Jiribam Higher Secondary School gate mamangda Coordinating Committee of Jiribam on Manipuri Integrity na sinduna school asige mahairoi singna checksin mi fam kre. UNLF ki hanegi chairman RK Sanayama Elias Magenbu Central Jail dagi thadokraba matung agency kharana mahaki machanupa amadi lawyer bu Delhi da mafam khangandana fajinduna thamba yaningde haina human rights activist singna phongdokre. Manipur da ILP gi hau khibagi chahi kunithoi subagi common thoram ngasi Manipur Press Club ta pangthokre. ILP system chana hanaba pass tokiba bill kaya namsinduna lairingai cherakta integrity amadi CAB gi irang amuk lakliba sina Manipur asi mutkigadra haibagi akiba leire haina ibotombi khuman na haikre. Thokaningdaba thaudok sing thoktanaba police department na lokalakpa checksin thorangi saruka moina ngasisu Imphal East amadi West police na Imphal gi mafam kayada paksana thiba humbagi thabak chathakre. More lambi gi TENGNOUPAL manakta accident thokpadagi tata gari ama lambida phaijinduna thamliba si ngasi fawba mari leinaba singna lokthoktabana driver kayada khudong thiningai ohele. Center na Citizenship Amendment Bill amuk puthokna bohonarakpabu yaningda utuna Northeast Forum for Indigenous People NEFIP na Meghalaya da ngasi amadi hayeng ahing lambi thingbagi khongjang changsingadori. India ki President Ramnath Kovind na SHARAD ARVIND BOBDE Chief Justice of India oina wasak lokre. Hauzak lairiba judiciary ki thabak thoram sing asi haktheng nana thengnabana ahanba thodang oigadori. JNU ki mahairoi singna hostel gi fee gi mamal hengatnaba center na lokalakliba khongthang gi mayokta parliament tamna chananaba honarapadagi security forces mayamama JNU da thomjinkre. Parliament ki ningtham mifam ngasi pung 12 dagi hokre. Kashmir gi wahau laumi singi awaba yauna issue kaya opposition na pukhatuna house cha charang na bathoki. Congress National Conference amadi Shiva Sena na house gi mapan thoktuna khongjang changsinki.